Manipur Top Channel gi video amta thagatsage ngasi fongbase fongda November gi tang amada sintha leppagi khongjang ngasi loisinkhre Pandam topa paw amana ngarang New Delhi da yanakhiba peace talk ki aroiba waroisin aduda kari karamba wafam yawbagi haibadu lagliba tha asigi sachet mari fawbagi manungda Manipur miyamda khangangadabani haina kokomina Manipur lengakta matam thakre Indonaga peace talk ki waroisin na Manipur gi saktam kehalakpa yaroi haiduna kokomina ngarang ayuktagi kokiba sintha leppagi khongjang ngasi numidang loisinkhre sintha leppagi khongjang asina ngasi Manipur gi mahausa gi fibamda sauna akaibe piki Manipur gi tongan mafamsingda miyamna lambi thingba yauna section mifamsing famkhre sintha leppagi khongjang asina lengakki office sing thonglon khibaga loinana mahaisang sing dukan amadi kaithel sing amata hangna khide mi satpagi sang yamna nemki Imphal gi khwenambal kaithel su kaithel kana khide tangai fadana sattaba yadaba gari masa khara natana ngasi su mi amata sana khide Kaksing Thawbal Jiribam da su sintha leppagi khongjang jangsin khibadagi dukan kaithel mahaisang lengakki office sing thonglona ki khongjang asigi mami atai district sing da su chauna takhi myam printed dum print gi atop message magi asoiba myam room su yawi myam aina ngang khibda pa khibda soiba yaws myam ngakpi gani and thank you